Syriada Bhootki citysing oikhi maram. Welcome back to Real Voice. Syriada oikhiba asibu oihaiba thabakla asuk phaja khraba citysing ngasi di michik miraukol amata takhidre. Malem na haikre Bhootki town, ghost town, Syriada ghost town gumnamak oikraba city amakhakta te mayama mani madugi manungdo khwaidagi chawba city northern Syria gi Idlib province ta leiba Marut al-Noman asisu amani matamamada migi mita leiramba light na pungal ngalamba ahing nungtilda market taunaramba hotel singda mi thana chanaramba isai gi khonjel gari gi makol traffic light pumnamak pumang mangkre thasi gi ahing gi fibham oikre ahing daka mi amata chatlurabadi changlurabadi mafamsing asida wana nangna bomb top barut ki matingna sikraba mi singki nahe khonjel tai hai ghost town hekta mingthol pisin ki banate tasengnama ki Syria gi city kharadi Bhoot na leifam oihore masiki mafam sing asida leiramba sing ado thadok tuna chenakre thangnaba leibak singda kharana sihore even Europe ta ma ki phajaraba buildings banglo properties cars sanalikol pumnamak langthoklamdana masini amaga munabagi result Syriada jati anini Muslim oiragasu amana Shia amana Sunni makoi asiga loinana Kurdis kanglup sulai Kurdis asina Muslim natte Bashar al-Assad ki matamdani Syria gi fibham ase sokli base Bashar al-Assad Shia sect ki miyoni magi ruling bu pamdabana maram oiraga Sunni loop Nusra Front group asiga lantheng nabana fibham asi hena ohen khibani Syria gi civil war asigi wari sangi makoina center oiraga western countries Russia na chingba makoi masensu proxy war oikhi Syria gi ghost town sing uraga nungaitaba pokpagi mangda Syria da asuk sathiba civil war oikhibagi maramasisu tentak na khangjin hawbana kanagani 2011 da Bashar al-Assad sarkar gi mayokta Arab misingna simple protest amatauki violent protest na temado maduda Bashar al-Assad ki army na firing tauki masida mi kya siki actually protest asisu Arab leibak singda democracy gi kholau haurakhiba madugi masa amani haibiyai madugi part amani haibiyai masibu Arab spring haina khangnai Arab ki country sing ningthau na panban angambani makoi gi ningthau sing dictator type ruling tawi masi mina pamnarakti ahan bada Tunisia dagi mai hauba hawi pakhang amana masabu mai thaki democracy pubirak uhaiduna 2010 da wikiba thodokni madudagi mai chakpa horakmana Egypt Libya Yemen chaklaki Colonel Gaddafi khoi puthoktuna hatkibodo masiki kranti asidani Egypt ta Husni Mubarak khoi mamai makok onthokre mai ase tapna Syria yorakhi ngasai gi protester kharabu Bashar al-Assad ki army na kap luba asidagi mai hena chakre petrol da mai hauki bagum Syria ki army group ani thokre amana Assad sarkar ki mateng da lepre group amana protester gi support laikre masidagi loire Syria da praloi lakre micham praja sing chak tang phaudang lakle lambi thong chat pe araktre makoi masen thongai chairak sida Syria da leiba Kurdi kanglup na khulai thagat khre Assad ki mayokta maramdi Kurdi singbu nam thaba sanglakle citizen phau da PBD masigi lanbung asida Bashar al-Assad ki help oina Iran lakre amaromda lalhaulup singi help Saudi country singna Turkey ga pullaga tawrammi yararoi khanduna Shia gi Hezbollah organization Iran amadi Assad ka pullaga lan asida thajille Sunni gi tum takpa khudingda Shia gi khud yawbani masi kawroidabani tanja sida Bashar al-Assad ware Sunni lalhaulupna natraga free Syrian army ga thengnagadra natraga Kurdi singa bu thengnagadra yararoi khanna Kurdi gi majority oiba northern Syria dagi handораklaga Sunni loop ka wainakre amaromda Kurdi singna makoi gi party ama form ta hoki mingna Democratic Union Party kawi amaromda Hezbollah changlakpadagi Sunni rebel sing sontharaki masi ubada Saudi Arabna Jordan ga pullaga Sunni rebel singi mateng tawkre madudagi asum Shia Sunni gi marakta oiba lan gum oikre
Shia majority country singna Asad ki help tawkre, Sunni majority leibak singna rebellers ki help, masidani city kaya Bhoot ki city oikhiba jab thakpa phangdabana sa nga ahing ba chakiba ki wari su lay, libada kiningai oiba wari yamda lay. Amarom Americana super power oibanina maikai ani khatnarabadi bichar tawbu mathau tai khanduna Asad ki army lamhele lalle maduna nam thadaba yate khanna 2013 da rebellers ki mateng panglare masidagi amuk pera ka ba henkre Americana mateng pangbase paisa amadi khuchu khulai khaktani masigi matungda Asad na chemical use tokibani sathi bu khongthang amani mase human niti da human rights da masidagi civil war amuk hengat kre micham praja angang nupi mayam sikre masidagi Kanglup o machena kre masidani Syriada mi tangkibase America gi help ukibadagi Russia amuk laksilakle Asad ki mateng tawkre masigi sathiraba tanja sida 2014 da amuk ISIS changlakibani ISIS kanagi sunate Shia hatlo Sunni hatlo Syria tum hatlo aphang hatlo sini maramdi ISIS mingthon bakhakni real Islam natte makhoi masidagi American amuk ISIS hattori bani haina Thom thaba haukre amrom da Turkey na Kurdi loisinbagi lan tawkre ngasi suloitri Syria gi conflict masini Syria da oikiba lan asigi tentakpa maram sing ngasi su Syria ing thare haibe yakiroi Siana Sunni nungside Sunni ni Shia nungside nang nadi kari gi supreme oigani khanai nakoi lali aikoi lali masi khanari bani matam purumakta maram asidagi ngasi Syriada Bhootki town kaya dang oikriba sini Syria gi nagarik singna wakhiba adumna ngasi fauda prithvi da thoklam khiroi haina linai yek na thina bagi mahini ngasi oiriba Syria gi fibham mi hangkraba kai toikraba city singa sina ngasi su hanna kauri laklo lairaro semgatlaro city ase phajana amuk hanna thugainaba video si matang ase loisanjare